Hauzik ahanbada maruiba pau Afaspa lawthoknabagi semkhiba high level committee da Manipur yawhandriba kari maramgino haina MPDF na hangkre Manipur Pradesh Congress Committee MPCC na sinduna Bir Tikendrajit ki chama humfu manga suba mapokumon thauram ngasi Imphal gi Congress Bhawan da pangthokre Amadi Sangai Yumfam Mairen Khun Part 1 gi Pradhan Mohammad Zakir Khan gi yum gi thongalda hand grenade ama thamlamle Kurumzari Pony TV gi nungthil gi pau mideng tabiri bapum namakpu taramna okchari hauzik pau sandokna pizari Afaspa lawthoknabagi semkhiba high level committee da Manipur yawhandriba kari maramgino haina MPDF na hangkre ngasi Imphal gi press club ta paumi singa unabada Manipur People's Democratic Front MPDF ki president Sapam Samungau na haiki chahi asigi December mari amadi mangada Nagaland da thokiba thaudoka mari leinana Nagaland gi Armed Forces Special Powers Act Afaspa 1958 lawthoknabaga mari leinana high level committee ama semkhi Committee adugi mifam New Delhi da December kunhumdoi da Home Minister Amit Shah na chair lauduna famki. Mifam aduda Nagaland gi Chief Minister Nephew Rio, Deputy Chief Minister Y. Patton, Nagaland gi Hana gi Chief Minister T.R. Jeliang amadi Assam gi Chief Minister Hemanta Biswa Sarma sarukyaki. Adubu asigumba aruba mifam asida Afaspa na khwaidagi sokhalaba Manipur gi Chief Minister Yawhan khidabagi maram kari laibagi haina. Manipur People's Democratic Front ki President Sapam Samungau na India government ta hangkre. Mahang na hai ki Afaspa na khwaidagi chaitheng nanglibadi Manipur ni adubu Manipur bu committee asida yawhandaba haibasi Manipur miyam bu karishu leitana laubani. Manipur amadi North East Pumbadagi draconian law Afaspa lawthokadabani haina mahang makata ki. Manipur Pradesh Congress Committee MPCC na sinduna Bir Tikendrajit ki chama humfu manga suba mapokumon thauram ngasi Imphal gi Congress Bhawan da pangthokre Congress worker kayana Bir Tikendrajit ki mitamda laisu katuna pangthokiba thauram aduda Manipur gi CLP leader o Ibobinam Mikhal Mamangda hingsa gi thaudok kaya thokliba asi akanba mawongda condemn tawi amasung miyamna masa masa gi apambada akituzungba leitana Ning tamna Mikhalda vote thada hansi haina fongdokhi Manipur bu British na loilam oina laukshin naba honarakpada Bir Tikendrajit kumba thauna faraba kayana mama laibaki damak hotna kiba adu kauthok kumsi amasung mama laibaki damak kathok labasing ikai khumnaba oina thoram asi pangthok pani haina mahakna makha takhi Koi ngarang jo haijari baduni Congress Party di koi violence da hingsa da koi di thajaba laite aduna democratically thengna ba adu masi laibak thiba haiba tare democracy da ngarang jo koi panjagri baduni Mahatma Gandhi ji na violence da thajade aduna ohingsa da non violence da Prithvi da khwai de hima pan kallaba British Foba British Samaj tu India de tanthokraga ningkha tamba phangkribaduni aduna masi laibak thiba haiba tare handaki election se hana ongta oigidriba mawongda violence na hana hobuse masi tawbiganu masi strongest am da Congress Party di condemn tawi masi tawbiganu praja singna apam freely moina apamba mihut moina pamjaba party do moina dum khanje sunu haidra koi sumaina apil to Ngarang nungthil pung mga minute ni furom taba aduwaida Sangai Yumfam Mairen Khun Part 1 ki Pradhan Mohammad Zakir Khan chahi yangkai mathoi apokpa laikhidraba Mohammad Nasir Ali gi yum gi thongalda hand grenade ama leiram le hairi Grenade adu ngarang nubidang pung nipan lom tarakpada
थौबाल पुलिस की टीम अमन लौखटलगा ngasi ayuk pung 10 minute yankhai chatpada थौबाल खुनौदा डिस्पोज तौखरे अदुम ओइनम ग्रेनेड असि कनाना करिगिदमक प्रधान की थोंगालदा थमलमलिबनो हाइबसी खांगबा ngamdri हाइरी ngasi Manipur Congress Committee MPCC na sinduna nauna Indian National Congress ta yawrakpa member sing okpagi thoram ama ngasi Imphal gi Congress Bhawan da pangthokre 17 Sekmai AC gi intending candidate oiriba youth social activist Popilal Ningthaujam BJP Kakching Mandal gi ex General Secretary N Ashok Singh BJP Kakching Mandal gi youth secretary M Romesh Singh ex vice chairman KSI Jalajet WDC Ward number 11 gi member Y Lokendro amadi KSI Amipal Singh amasung WDC Ward number 8 ki member KSI Basanta Singh okpagi thoram aduda MPCC gi president and Loken Singh na chahi humfutara mari humfutara manga ningkha tamlakpa asida BJP na sason toriba asi chahi tarahumdoi khaktani maram asina prithibida khwaidagi kanba sakti laiba laibak Bharat ama oihenkiba asi Congress na ni haibasi praja miyam na khangnarabani haina fongdokhi ngasi Manipur da BJP na luchingba sarkar asi sahi mariga tha mapal fakhre amasung hauzik lilongdagi kakching chatpa lambida BJP gi flag ngakta ngaikhre Imphal manung da su BJP gi flag ngakta ngaikhre adubu election gi code of conduct laklaba matung dadi BJP gi flag thetpa yararoi maram aduna BJP lainung da changkhragani haina lokena fongdokhi Hal manung si BJP ngakta ngai karbra thoban ju lilong ju BJP ngakta ngai badona mayam pun amno ubiram kana somda semai rom dagi haigalak matam da cho sidai da ngasi maksi minister wer bisiki kendra phawra lai ni sigum ban jaga de to BJP ngakta to BJP se ai koi ki public na kan ba malam gane ai koi tarik manga da thong rane finance tra aduna tarik tariat na traga nipan da election ki code of conduct la anab Code of conduct la pa matam da ngasi media ni nathe ba flex symbol amat ta thet pa yaro aduna BJP se mu leinung du sang badona ai koi public na uba mu phanga aroi opposition hai tare magi rifle da leiba bharatiya janata party ki rifle da leiba government ki karmachari khuding mak phau bata makhoi ki party da saugat rag din ngasi da transfer posting adu da ti na ki heliba mayam thap toriba mayam Sigum basina democracy da bu praja da ki hela vote lo ba ya ba pot lo लाखलिबा जनवरी की तांग तरेत तगी तरानिपाल फाउब कोलकाता दा पांगथो कदौरिबा कुंतरेत सुबा कोलकाता इंटरनेशनल फिल्म फेस्टिवल 2022 दा हाउबम पवन कुमार की तांगखुल अमसुंग मणिपुरी लोन दा पुथोकपा फिल्म 9 हिल 1 वैली असि फेस्टिवल असिदा सरुक यानबगिदमक खलखरे सुपनगी मिनिट 34 सांगबा फिल्म असि वारेपम जानसी रानी ना पुथोकलगा हाउबम पवन कुमार ना डायरेक्शन पीबनी अमसुंग फिल्म असि इम्फाल दा मचानुपीना दिल्ली दा थबक थिबा चत्रिंगाइदा उखरुल दगी तांखुल अमना इम्फाल दा लाकपदा थेंगनखिबा थौदोक वाथोक अमदी एथनिक कॉन्फ्लिक्ट सिंगदा युमफम ओइबा फिल्म अमनी ममिंग लेरबा हाउबम पवन कुमार की अहानबा फिल्म लोकताक लाइरेंबी इंग्लिशिंग अनि तरा तरुकता पांगथोकपा कुनिथोय सुबा कोलकाता इंटरनेशनल फिल्म फेस्टिवल दा नेटवर्क ऑफ प्रमोशन ऑफ एशियन सिनेमा की मना फंखी मणिपुर दा हौजी कोविड-19 की अनोबा वेरिएंट ओमिक्रॉन पॉजिटिव ओइबा यावरकपदगी लाकदौरिबा बाय बाय अमदी न्यू ईयर 2022 असिदा सुगनु सेरौचाकपी तुरेलदा पिकनिक लाकपत थिंगले हाइना सुगनु अपुनबा लुप साल की प्रेसिडेंट KS इबोमसा अमदी सेरौ यूथ सेंटर SYC की सेक्रेटरी टी नोंदंबा अनिना पुन्ना थादोरकपा चेरोल अमना हाइरी मसिदा कनागुंबा मियोइसिंगना लमहेन तुहेंदुना पिकनिक लाकपत तारबदी सेरौ सुगनु अनिगी अपुनबा लुपना एक्शन लौखटकनी मसिदा मसा मसा की दायित्व ओइगदबनी हाइना चेरोल अदुना मखा तारी हौजिक पाउगी मरक थतना अतेनबा ब्रेक अमतंग लौमिनसी निंगल सिंगी पुंसीदा ख्वाइदगी मरुओइबा नुमित असिबु हेना मंगल हापनबगिदमक्ता लेजरे ब्राइडल मेकअप एंड पोटलोय कलेक्शन बाय टोजो जोंगथाम फोन
number 9366 214 258. ब्रेक तुंगदा तरामना ओक्चरी मखाताबा पाउ पिजरी स्टेट प्लानिंग बोर्ड की चेयरमैन सु ओइरिबा एमएलए लौरेंबम रामेश्वर मैतै नंगासी तोंगान तोंगान बा मफम सिंगदा सीएम्स हेल्थ फॉर ऑल स्कीम लॉन्च तौख्रे मफम सिंग अदुदी क्यामगई खागी क्यामगई मुस्लिम उरुप सलानफम कैराव वांखेम वाइथौ चिरु अमसुंग चनम संद्रोकनी स्कीम मसेगी मखादा युम युम द चंगदुना हकचांग चेकअप तौदुना अनाबा खंगदोकपा अमसुंग हिदाक लांगथक पिजबगी थबक तौरी जिरी अपुनबा सनामही लाइनिंग लुप जिरी न सिंधुना जिरीबामगी लाइरेंबी लेकाइदा लैबा सनामही संगलेंदा सनामही लाइनिंग कांगलोनगी नुमित निनीगी ओइबा खनन नैनबा अमसुंग खंगमिनसी थौरम ngasi लोइसिनखरे ngasi gi thauram masida Manipur Food Industries Corporation Limited की वाइस चेयरमैन केक्रेबम शरद कुमार सिंह सनामही लाइनिंग ग्लोब समू पुनबी जिरीगी लुचिंग पुरेल सनसम लालमनी मैतै मोरे मैतै काउंसिल मणिपुर की लुचिंग पुरेन मयांगलंगबम थोइबम मैतै अमदी मैतै इनात थौगलुप जिरीगी पाउताकलोय ngaथेम इबुंगो हल मैतैना सरुक याखी ngasi gi thauramgi अथोइबा मिथुंगलेन ओइखिबा केक्रेबम शरद कुमार सिंह ना हाइखी अइकोय मालेमदा लैरिबा मिपुम खुदिंगमकना मागी मागी धर्मबु योखटपा हाइबसी तौद्रबा याद्रबा अमनी मसिदा माना माना पामजबा लाइनिंग लाइसोन कया लैजरगसु अइकोयगी लाइनिंग लाइसोन सिंह असि यामना फजबा मौंगदा हेना संदोकनबा होतनसी हाइबा वाफम कयासु थमखी Change for Tomorrow's People हाइबा वाखलोंदा नुमित हुमनी चुपना चथगदबा लोंगमाई वन मिशन एंड evangelism na senduna pangthokpa marirak suba mission sports December 19 da hogdokre sports asi hogdokpa gi thoramda longmai part 1 Baptist Church ki pastor na chief guest church lusingba singh amasung khul gi luchingba singh na saruk yakhi mission sports asi da volleyball football marathon amadi atai event kaya yauri sana khonabana hakchang fahali amadi amaga nungsina hanbatan natana afaba sanaroi puthoktuna mai pakhan basu ngammi hairi 8th state level open all style martial arts championship kickboxing association nachawna sinduna nachaw awang ibudau sorarel community hall da thasigi kuntaruk tagi chatharakpa ngarang loishin bagi thauramda Bishnupur AC da intending candidate su oiriba hanagi chief secretary O Nabakeshor SK Women's College Nambolgi Hanagi Principal Dr. N. Joy Kumar, All India Kung Fu Federation ki Working President Sifu T.H. Noren, General Secretary Dr. H. Roman Amasung, Senior Instructor Sifu Bizena Athoiba Mithunglen Singh Oina Sarukyaki. Championship aduda Manipur ki tongan ba district sing dagi sanaroi chani romna Sarukyaki. Kickboxing Association Nachawna Gold Nepal Silver Manga Amadi Bronze Mari Fangduna Team Champion Oiki Aduga Wushu Academy Kha Potsangbamna Gold Nepal Silver Mari Amadi Bronze Taruk Fangduna Runners Up Taki Makok Matang Taraba Team Singda Selgi Mana Piki Loinana Saruk Yakiba Sanaroi Singda Citation Amadi Track Suit Piduna Pukning Taugatki ngasi imphal da phongba pauche singi maroiba pau khara yengminasi Sangai Express Seksin Thorang Singh Lokhat Naba Khangan Kre Nargis Mihata Chenaba Hum Fare Chenaba Miyoi gi Yum Mai Thakre Prime Minister gi Manipur Khongchat Akanba Seksin Thorang Lokhat Kre Banna Tampakta Chawna Akaiba Pikre Pokna Firm BJP na tugadoriba si BJP gi intending candidate Singh asigi makhutani en loken Haukiba pung kunmari da miyoi tara manga positive oiki siba yaude Total shutdown na mahausa gi punsida chawna akaiba pikre Police na mihat pa faba ngamkre Huyen Lampau Union Health Secretary Rajesh Buyen gi wafam January 3 dagi chahi tara manga dagi na tara nipan faubagi angang singda COVID vaccine kaplagani Manipur yauna state manga gi election notification January gi ahan ba chayolda thoklagani Pangthok kadoriba mikhal sida Congress na karimata ki balaite STDCM gi total shutdown na mahausa gi punsida akaiba pikre Naharol gi thodang
Majority na minority singbu namthaba khak yaroi Sisipur gi maitai singna wakhal hanthana leibadu ngasidagi tokpiro Chief Minister. Prime Minister Khongchat ki mangoinana security na mafam kayada operation chathaba hokre. Nargis Mihat ki main accused yauna miyoi ahum police na fare yum mai thakre. Scheduled Tribe Demand Committee gi banna chauna akaiba piri. Hauzik aroibada maroiba pau amukhana. Afaspa lautok nabagi sem kiba high level committee da Manipur yawan ribak kari maram gino haina MPDF na hangkre. Manipur Pradesh Congress Committee MPCC na sinduna Bir Tikendrajit ki chama humfu manga suba mapokumon thauram ngasi Imphal gi Congress Bhavan da pangthokre. Amadi Sangai Yumfam Myren Khun Part 1 gi Pradhan Mohammad Zakir Khan gi yum gi thongal da hand grenade amat thamlamle. Pony TV gi nungthil gi pau miding tabiri basingbo amukahana krumzari.